ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯧꯁꯤꯡꯒꯤ ꯄꯥꯡꯒꯜ ꯂꯧꯕꯤꯔꯁꯤ ꯂꯧꯁꯤꯡꯒꯤ ꯄꯥꯡꯒꯜ ꯂꯂꯥꯒ ꯁꯤꯠꯔꯥꯝ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯂꯩꯕ ꯂꯂꯣꯟꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯅ ꯁꯛꯈꯪꯅꯕ ꯑꯐꯥꯎꯕ ꯂꯂꯣꯟꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯑꯔꯥꯞ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤ ꯂꯧꯃꯤꯒꯤ ꯄꯣꯠꯊꯣꯛ ꯇꯤꯛꯂꯒ ꯁꯍꯔꯗ ꯌꯣꯜꯂꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯁꯤꯟꯅꯤ ꯊꯕꯛ ꯑꯁꯤꯗ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯐꯪꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯃꯨꯛꯈꯛ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯇꯤꯟꯅꯕ ꯍꯥꯏꯕꯗꯤ ꯁꯟꯒꯥꯔꯤ ꯊꯧꯕ ꯀꯥꯡꯕꯨ ꯍꯧꯔꯒ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯒꯤꯍꯨ ꯋꯥꯜꯂꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀ ꯊꯪꯅꯕꯗ ꯇꯥꯏꯊꯣꯛꯄ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯂꯤ ꯁꯟꯒꯥꯔꯤ ꯃꯌꯥꯝ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯁꯥꯡꯅ ꯆꯠꯄꯒꯤ ꯐꯤꯚꯝ ꯃꯇꯧ ꯎꯔꯒ ꯀꯅꯥꯒꯨꯝꯕ ꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯕ ꯆꯠꯄꯒ ꯃꯥꯟꯅꯅ ꯎꯏ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀ ꯑꯆꯧꯕ ꯂꯩꯉꯣꯏ ꯂꯝ ꯑꯃꯅ ꯈꯟꯅꯩ ꯍꯧꯖꯤꯛ ꯂꯂꯥꯒ ꯁꯤꯠꯔꯥꯝ ꯃꯤꯔꯩꯕꯥꯛꯇ ꯒꯤꯍꯨ ꯌꯣꯜꯂꯒ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯗꯨꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯇꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯟꯒꯥꯔꯤ ꯊꯧꯔꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯩꯀꯪꯂꯥ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯎꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯕꯁꯨ ꯌꯥꯎꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯍꯟ ꯑꯣꯏꯔꯕ ꯂꯂꯥꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯄꯥꯝꯂꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯩ ꯉꯔꯥꯡ ꯈꯛꯇ ꯅꯍꯥ ꯂꯂꯣꯟꯕꯒꯤ ꯊꯕꯛꯇ ꯍꯩꯁꯤꯡꯕ ꯁꯟꯒꯥꯔꯤ ꯋꯥꯂꯥ ꯑꯃ ꯌꯥꯎꯔꯛꯏ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯀꯥꯡꯂꯨꯞꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯍꯦꯟꯒꯠꯅ ꯊꯥꯞꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯗꯨꯗꯤ ꯂꯩꯉꯣꯏ ꯂꯝꯖꯥꯎꯗꯣ ꯐꯥꯎꯗꯨꯅ ꯂꯥꯟꯊꯣꯛꯂꯝꯕꯁꯨ ꯌꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤꯅꯦ ꯃꯈꯣꯏꯗꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯇꯥꯕꯅꯤ ꯊꯨꯅ ꯌꯧꯔꯅꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯁꯤꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯂꯂꯥꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯀꯪꯂꯥ ꯌꯧꯔꯒꯅꯤ ꯍꯧꯖꯤꯛ ꯅꯁꯥ ꯅꯁꯥꯒꯤ ꯄꯨꯅꯔꯛꯂꯤꯕ ꯏꯁꯤꯡ ꯍꯥꯞꯅꯕ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯊꯟꯅ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯈꯨꯝꯂꯛꯏ ꯑꯍꯣꯏ ꯈꯨꯔꯥ ꯂꯂꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯍꯥꯞꯅꯕ ꯄꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯁꯣꯛꯆꯔꯛꯂꯦ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯉꯁꯤ ꯉꯔꯥꯡ ꯇꯧꯕ ꯃꯥꯟꯕ ꯀꯣꯡꯀꯨꯠ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯑꯍꯟ ꯑꯣꯏꯔꯕ ꯂꯂꯥ ꯉꯧꯔꯣꯛ ꯉꯧꯔꯕ ꯃꯀꯣꯏ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯊꯕꯛ ꯍꯥꯏꯕꯁꯤ ꯂꯧꯁꯤꯡꯅ ꯑꯣꯏꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯂꯩꯕ ꯑꯆꯧꯕ ꯃꯤꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯝꯃꯤ ꯂꯧꯁꯤꯡꯅ ꯄꯥꯡꯒꯟꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯍꯦꯟꯒꯠꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯈꯤꯕꯅꯤ ꯅꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯏꯁꯤꯡꯒꯤꯗꯃꯛ ꯈꯟꯗꯨꯅ ꯀꯣꯝ ꯇꯧ ꯃꯁꯤꯒꯤ ꯀꯥꯟꯅꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯐꯪꯂꯦꯗꯣ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯅꯔꯛꯏ ꯃꯁꯤꯒꯤ ꯑꯍꯟꯁꯤ ꯌꯥꯝꯅ ꯁꯤꯡꯉꯤꯍꯦ ꯂꯂꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯆꯠꯁꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯀꯪꯂꯥ ꯆꯪꯕ ꯍꯧꯔꯒꯗꯕꯅꯤ ꯂꯩꯀꯪꯂꯥ ꯃꯅꯨꯡꯗꯗꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯐꯪꯕ ꯂꯩꯔꯣꯏ ꯃꯁꯤ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯆꯪꯕꯁꯨ ꯌꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯨꯟꯕ ꯃꯤꯁꯨ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏꯅ ꯃꯥꯏꯒꯩ ꯃꯔꯤꯃꯛꯇ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯅ ꯆꯠꯄ ꯇꯉꯥꯏ ꯐꯗꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛꯇ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯈꯪꯖꯔꯦ ꯈꯨꯔꯥ ꯃꯇꯧ ꯑꯁꯨꯝꯅ ꯁꯟꯒꯥꯔꯤ ꯃꯌꯥꯝ ꯄꯔꯦꯡ ꯁꯥꯅ ꯂꯩꯉꯣꯏ ꯂꯝꯖꯥꯎꯗ ꯊꯧꯖꯤꯜꯂꯛꯈꯤ ꯃꯩ ꯐꯣꯡ ꯐꯣꯡ ꯍꯧꯕꯒꯨꯝ ꯁꯥꯕ ꯃꯩꯁꯥ ꯃꯔꯛꯇ ꯃꯈꯣꯏꯅ ꯃꯤ ꯈꯔ ꯃꯥꯡꯗ ꯂꯥꯛꯄ ꯎꯔꯛꯏ ꯂꯂꯥ ꯃꯤ ꯃꯁꯛ ꯌꯥꯝꯅ ꯈꯪꯒꯟꯕ ꯑꯁꯤꯡꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯁꯤ ꯎꯔꯒ ꯑꯐꯕ ꯃꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯏ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯀꯗꯕꯒꯤ ꯐꯤꯚꯝ ꯃꯥꯜꯂꯤꯗ ꯂꯥꯛꯂꯤꯕ ꯃꯤ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃꯅ ꯃꯥꯡꯗ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯈꯨꯔꯨꯝꯖꯔꯤ ꯈ꯭ꯋꯥꯏꯈꯤꯕꯤꯛꯄꯨ
ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯔꯤ ꯇꯦꯡꯕꯥꯡꯖꯧ ꯍꯥꯏꯕꯒꯦ? ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯍꯟ ꯑꯣꯏꯔꯤꯕ ꯑꯍꯟ ꯏꯕꯨꯡꯉꯣ, ꯑꯗꯣꯝ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯖꯩ꯫ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯅꯛꯄ ꯎꯃꯪ ꯑꯁꯣꯝꯗ ꯉꯥꯏꯍꯥꯛ ꯂꯦꯡꯁꯤꯟꯕꯤꯔꯒ ꯄꯣꯊꯥꯕꯤꯔꯕꯗꯤ ꯋꯥꯔꯤꯕꯗꯨ ꯄꯨꯡꯀꯣꯛ ꯀꯣꯛꯀꯗꯕꯅꯤ꯫ ꯂꯂꯥꯅ ꯍꯥꯏꯔꯛꯏ, ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯂꯩꯀꯪꯂꯥꯗꯕꯨ ꯀꯗꯥꯏꯗꯒꯤ ꯎꯃꯪ? ꯂꯩꯀꯪꯂꯥꯒꯤ ꯃꯤ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯂꯩ ꯑꯩꯈꯣꯏ ꯑꯍꯟꯕꯨ ꯂꯩꯉꯣꯏ ꯂꯝꯖꯥꯎ ꯑꯁꯤꯒꯤ ꯑꯣꯏ ꯊꯪꯕꯔꯣꯝꯗ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯑꯆꯧꯕ ꯎꯃꯪ ꯑꯃ ꯄꯨꯡꯁꯣꯡ ꯁꯣꯡꯅ ꯂꯩ꯫ ꯎꯍꯩ ꯋꯥꯍꯩꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯕꯗꯤ ꯆꯣꯛꯊꯔꯤꯕꯗꯨ ꯄꯨꯡꯇꯦꯛ ꯇꯦꯛꯈꯠꯀꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯕꯤꯌꯨꯁꯦ, ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤꯕꯁꯦ ꯅꯣꯡ ꯐꯨꯗ꯭ꯔꯤꯠ ꯐꯨꯅ ꯆꯨꯍꯧꯏ꯫ ꯑꯍꯜ ꯂꯂꯥ, ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯊꯥꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯃꯁꯛ ꯌꯦꯡꯂꯒ ꯑꯀꯤꯕ ꯄꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗ ꯃꯈꯣꯏꯁꯤ ꯁꯣꯏꯔꯣꯏ ꯄꯣꯠ ꯂꯥꯛꯄ ꯃꯤ ꯑꯣꯏꯒꯅꯤꯁꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯤ ꯃꯌꯥꯝꯗ ꯅꯣꯂꯨꯛꯅ ꯍꯥꯏꯔꯛꯏ, ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯀꯅꯥ, ꯀꯗꯣꯝꯗꯒꯤ? ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯒꯤ? ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯍꯟ ꯏꯕꯨꯡꯉꯣꯕꯨ, ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ꯫ ꯁꯥꯈ꯭ꯔꯕ ꯂꯩꯀꯪꯂꯥ ꯑꯁꯤꯗ ꯁꯥꯃꯟꯕꯗꯒꯤ ꯁꯤꯒꯗꯧꯏ꯫ ꯑꯏꯪꯕ ꯎꯃꯪꯗ ꯆꯪꯗꯨꯅ ꯏꯪꯍꯟꯖꯅꯤꯡꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯅ ꯁꯟꯒꯥꯔꯤꯗꯕꯨ ꯏꯁꯤꯡ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯅ ꯆꯤꯡꯍꯟꯕꯤꯔꯛꯂꯤꯕꯁꯤꯅ? ꯂꯂꯥꯅ ꯈꯨꯝꯂꯛꯏ, ꯊꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯂꯩꯀꯪꯂꯥꯒꯤ ꯃꯤꯅ ꯊꯛꯅꯕ ꯏꯁꯤꯡꯒꯤꯗꯃꯛꯇꯕꯨ ꯑꯗꯨꯛ ꯋꯥꯔꯤ, ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ꯫ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈꯣ, ꯄꯨꯕ ꯂꯨꯝꯅꯕꯅꯤ, ꯁꯟꯁꯨ ꯌꯥꯡꯅ ꯆꯠꯅꯕ꯫ ꯂꯂꯥ ꯋꯥꯈꯟ ꯃꯨꯟꯅ ꯇꯧꯔꯒ ꯍꯥꯏꯔꯒ ꯉꯛ ꯍꯥꯏ꯫ ꯃꯁꯤꯒꯤ ꯑꯐꯕ ꯁꯥꯔꯤꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯣꯠꯀꯗꯧꯔꯦ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯉꯝꯅꯃꯛ ꯍꯩꯗꯣꯛꯍꯟꯈ꯭ꯔꯒ ꯂꯩꯀꯪꯂꯥ ꯃꯅꯨꯡꯗ ꯉꯧ ꯉꯧ ꯂꯥꯎꯍꯜꯂꯒ ꯑꯩꯈꯣꯏ ꯑꯃꯗꯤ ꯁꯟ ꯍꯥꯠꯀꯦ ꯑꯃꯁꯨꯡ ꯑꯌꯥꯎꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯃꯨꯟꯒꯦ ꯇꯧꯕꯒꯤ ꯊꯧꯔꯥꯡꯅꯤ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯈꯤ, ꯀꯔꯤ ꯈꯜꯂꯤ ꯑꯍꯟ? ꯂꯂꯥꯅ ꯈꯨꯝꯂꯛꯏ, ꯂꯩꯀꯪꯂꯥꯗ ꯏꯁꯤꯡ ꯐꯪꯗꯦ ꯑꯩꯈꯣꯏ ꯈꯪꯉꯤ꯫ ꯏꯁꯥꯅ ꯈꯪꯅ ꯈꯧꯔꯥꯡꯗꯨꯅ ꯑꯩꯈꯣꯏ ꯁꯤꯅꯤꯡꯗꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯐꯅꯕ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯠꯂꯦ꯫ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯃꯇꯝ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯒ ꯍꯦꯛꯇ ꯀꯧꯕꯤꯔꯛꯎ, ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯌꯧꯔꯛꯀꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯆꯠꯈꯤ꯫ ꯃꯈꯣꯏꯗꯨ ꯆꯠꯈꯤꯕꯗ ꯃꯉꯥꯏꯔꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯅꯍꯥ ꯈꯔ ꯁꯥꯎꯔꯪꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯈꯨꯔꯥꯕꯨ, ꯑꯗꯣꯝꯅ ꯑꯗꯨꯛ ꯐꯈ꯭ꯔꯕ ꯋꯥꯐꯝ ꯂꯧꯗꯕ ꯍꯥꯏꯕꯁꯤ ꯑꯀꯥꯏꯕꯅꯤ꯫ ꯂꯂꯥꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯅꯣ ꯀꯔꯝꯕ ꯑꯀꯥꯏꯕꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯂꯩꯀꯪꯂꯥ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯍꯩꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤꯕꯨ ꯋꯥꯈꯟ ꯌꯥꯎꯕꯒꯤ ꯊꯕꯛ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯍꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯕ ꯄꯣꯠ ꯁꯟꯅ ꯆꯤꯡꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯀꯥꯏꯕꯅꯤ꯫ ꯁꯟ ꯀꯟꯅ ꯆꯠꯄ ꯉꯝꯒꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯤꯡꯈꯣꯡꯗ ꯄꯨꯁꯤꯟꯕꯤꯔꯒ ꯏꯁꯤꯡ ꯐꯪꯍꯟꯕꯒꯤꯁꯨ ꯊꯧꯔꯥꯡꯕꯤꯔꯤ꯫ ꯃꯐꯝꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯍꯧꯏ ꯍꯥꯏꯕꯤꯔꯤꯕꯗꯨꯅꯤ꯫ ꯂꯂꯥꯅ ꯈꯨꯝꯂꯛꯏ, ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯃꯈꯣꯏꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯔꯒꯗ꯭ꯔꯥ? ꯅꯈꯣꯏꯅ ꯃꯤꯁꯤꯡꯗꯨ ꯆꯂꯥꯛ ꯆꯐꯣꯏꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯒꯤ ꯉꯛ ꯑꯗꯨ ꯅꯣꯡꯊꯛꯇ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯨ, ꯑꯇꯤꯌꯥꯗ ꯀꯔꯝꯕ ꯃꯐꯝꯗ ꯅꯣꯡ ꯄꯥꯏꯕ ꯎꯏ? ꯃꯈꯣꯏꯒꯤ ꯃꯐꯤ ꯃꯔꯣꯟ ꯆꯣꯠꯂꯒ ꯅꯣꯡꯅ ꯆꯣꯠꯄꯅꯤ ꯍꯦꯛꯇ ꯊꯥꯖꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯍꯥ ꯑꯃꯅ, ꯑꯗꯨꯕꯨ ꯍꯥꯏꯕ ꯈꯨꯔꯥ, ꯑꯩꯈꯣꯏꯗꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯈꯤꯕ ꯅꯍꯥ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯅꯍꯥꯟꯅ ꯂꯩꯉꯣꯏ ꯂꯝꯖꯥꯎ ꯂꯥꯟꯊꯣꯛꯂꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯕꯦꯟꯗ ꯁꯟ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯃꯁꯤ ꯑꯇꯩꯅ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ, ꯒꯥꯔꯤꯗ ꯏꯁꯤꯡ ꯇꯞ ꯇꯥꯕ ꯃꯈꯩ ꯍꯥꯞꯆꯤꯟꯕꯗꯒꯤ ꯁꯟꯅ ꯆꯤꯡꯕ ꯉꯝꯗꯕꯒꯤ ꯑꯣꯏꯒꯅꯤ꯫ ꯂꯂꯥꯅ ꯈꯨꯝꯂꯛꯏ, ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩ ꯈꯪꯉꯤꯅꯦ, ꯈꯪꯗꯕ ꯅꯠꯇꯦ꯫ ꯅꯍꯥꯒꯤ ꯊꯕꯛꯇꯤ ꯍꯥꯊꯨ ꯍꯥꯊꯨꯕꯅꯤ꯫ ꯑꯩꯈꯣꯏꯒ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯒꯠꯅ ꯃꯥꯡ ꯊꯥꯅ ꯆꯠꯈꯤꯕꯁꯤꯡ ꯑꯗꯣ ꯅꯍꯥ ꯉꯥꯛꯇꯅꯤ꯫
ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯩꯉꯣꯏ ꯂꯝ ꯂꯥꯟꯊꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯋꯥꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯏ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯨꯟꯕ ꯀꯌꯥ ꯑꯃꯅ ꯇꯨꯡ ꯏꯟꯅꯔꯤ꯫ ꯂꯂꯥꯅ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕꯒꯤ ꯇꯥꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯈꯔ ꯑꯃꯅꯗꯤ ꯌꯥꯅꯤꯡꯏ꯫ ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯉꯝꯗꯗꯨꯅ ꯃꯉꯣꯟꯗ ꯀꯟꯅ ꯇꯨꯒꯠꯆꯕ ꯄꯣꯛꯂꯤ꯫ ꯃꯔꯝꯗꯤ ꯃꯤꯅ ꯅꯣꯡ ꯆꯨꯐꯝ ꯇꯥꯅ ꯄꯨꯕꯤꯒꯦ, ꯂꯨꯝꯅꯕꯅꯤ ꯏꯁꯤꯡ ꯍꯩꯗꯣꯛꯈ꯭ꯔꯣ ꯌꯥꯗꯕꯗꯒꯤꯅꯤ꯫ ꯁꯟ ꯒꯥꯔꯤ ꯃꯌꯥꯝ ꯇꯞꯅ ꯇꯞꯅ ꯂꯩꯀꯪꯂꯥꯗ ꯊꯧꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯩꯁꯥꯒꯨꯝꯅ ꯑꯁꯥꯕ ꯅꯣꯡꯖꯨ, ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯒꯅ ꯑꯏꯪꯕ ꯈꯖꯤꯛ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯍꯤꯡꯗ ꯄꯣꯊꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯍꯜ ꯂꯂꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯤꯁꯤꯡ ꯅꯥꯁꯤꯡꯅ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯄꯥꯎꯇꯥꯛ ꯄꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯃꯨꯟꯅꯕꯒꯤꯗꯃꯛ ꯍꯨꯔꯥꯟꯕꯁꯤꯡ ꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯂꯩꯀꯪꯂꯥꯒꯤ ꯂꯝ ꯂꯥꯟꯊꯣꯛꯀꯗꯕ ꯈꯖꯤꯛꯇꯃꯛ ꯃꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯃꯁꯨꯡ ꯁꯟ ꯒꯥꯔꯤ ꯑꯇꯦꯛ ꯑꯀꯥꯏ ꯀꯌꯥꯃꯔꯨꯝ ꯄꯨꯡꯆꯥꯏ ꯆꯩꯈꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯃꯇꯧꯅꯤ ꯍꯥꯏꯕꯒꯦ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯄꯨꯡꯆꯥꯏ ꯆꯩꯈꯥꯏꯗꯨꯅ ꯇꯥꯔꯤꯕ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯈꯣꯏ ꯃꯌꯥꯝ ꯏꯉꯛ-ꯉꯛꯅ ꯌꯦꯡꯂꯤ ꯑꯃꯁꯨꯡ ꯃꯤꯍꯨꯟ ꯆꯦꯡꯒꯨꯝ ꯆꯦꯡꯒꯟꯅꯈꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕꯅ ꯊꯛ-ꯊꯛ ꯅꯤꯛꯏ꯫ ꯑꯗꯨꯒ ꯑꯍꯜ ꯂꯂꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯍꯟ ꯏꯕꯨꯡꯉꯣꯕꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯁꯤꯕꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯨꯛ ꯌꯥꯝꯕꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯂꯂꯥꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯐꯥꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯇꯥꯔꯤꯕ ꯁꯔꯨ ꯃꯌꯥꯝ ꯑꯁꯦ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯃꯈꯣꯏꯗꯤ ꯂꯩꯉꯣꯏ ꯂꯝ ꯅꯍꯥꯟꯅ ꯂꯥꯟꯊꯣꯛꯂꯝꯂꯒꯅꯤ ꯀꯜꯂꯛꯆꯈꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤꯅꯤ꯫ ꯅꯈꯣꯏꯅ ꯃꯈꯣꯏꯗꯤ ꯏꯁꯤꯡꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯒꯠꯈꯤꯕꯁꯤꯡꯗꯨꯒꯤꯅꯤ꯫ ꯁꯤꯔꯤꯕ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝ ꯄꯨꯜꯂꯞꯅ ꯑꯋꯥꯕ ꯈꯣꯟꯖꯦꯜꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤ, ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯅ ꯑꯁꯨꯝꯅ ꯁꯤꯕ ꯌꯥꯔꯣꯏ꯫ ꯃꯌꯥꯝ ꯄꯨꯜꯂꯞ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤ꯫ ꯀꯔꯤꯗꯤ ꯇꯧꯅꯤ, ꯁꯤꯈ꯭ꯔꯕꯗꯤ ꯀꯞꯇꯨꯅ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤꯡꯗꯨꯅ ꯈꯖꯤꯛ ꯀꯥꯎꯊꯣꯛꯂꯨꯕꯅ ꯃꯤꯖꯥꯕꯁꯤꯡꯒꯤ ꯁꯔꯥꯛꯐꯝ ꯑꯣꯏꯈꯤꯕꯅꯤ꯫ ꯂꯂꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏꯈꯤꯕꯤꯛꯄꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞ ꯂꯥꯎ ꯈꯣꯡꯂꯒ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯣ꯫ ꯑꯩꯈꯣꯏ ꯂꯥꯏꯗ ꯈꯨꯔꯨꯝꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯖꯕ ꯍꯥꯏꯅ꯫ ꯅꯍꯥ ꯑꯃꯅ, ꯈꯨꯔꯥ ꯂꯂꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯈꯨꯔꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯔꯥꯟꯕ ꯋꯥ ꯉꯥꯡꯖꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯋꯥ ꯂꯧꯕꯤꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯕ ꯐꯪꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯔꯝꯒꯅꯤ꯫ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯍꯨꯞꯅ ꯂꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯩ꯫ ꯂꯂꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯕꯁꯤꯡꯅ ꯍꯥꯏꯔꯝꯃꯤ, ꯑꯣꯏꯐꯝ ꯊꯣꯛꯇꯨꯅ ꯑꯣꯏꯈ꯭ꯔꯕꯗꯨ ꯅꯤꯡꯉꯝꯂꯨꯗꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ? ꯁꯟꯅ ꯂꯧ ꯇꯥꯛꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯇꯥꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯃꯈꯣꯏ ꯃꯁꯥꯅ ꯀꯥꯎꯊꯣꯛꯆꯕꯅ ꯑꯣꯏꯖꯈꯤꯕꯅꯤ꯫ ꯑꯩꯅꯗꯤ ꯃꯈꯣꯏ ꯅꯍꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯜꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯌꯦꯡꯉꯨ, ꯃꯁꯤꯡ ꯑꯃꯒ ꯑꯃꯒ ꯈꯝꯕ꯭ꯔꯥꯡꯅꯔꯝꯂꯕꯗꯤ 11 ꯇꯥꯕꯅꯤ꯫ ꯀꯟꯅ ꯍꯥꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯍꯦ-12 ꯀꯥꯗꯨꯅ ꯏꯋꯥ ꯂꯧꯗꯅ ꯐꯠꯇꯅ ꯈꯟꯈꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯌꯥꯝꯅ ꯈꯪ-ꯎꯏ, ꯊꯑꯣꯏ ꯋꯥꯑꯣꯏꯗꯅ ꯍꯥꯏꯔꯛꯈꯤ, ꯈꯪꯉꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯍꯅꯨꯕꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯦ꯫ ꯃꯈꯣꯏꯗꯤ ꯇꯞꯅ ꯆꯠꯂꯤ, ꯑꯩꯈꯣꯏꯗꯤ ꯇꯞꯅ ꯆꯠꯄ ꯍꯩꯅꯗꯦ꯫ ꯎꯔꯦꯗꯅꯁꯦ ꯅꯈꯣꯏ ꯍꯧꯖꯤꯛ ꯈꯪꯃꯟ ꯎꯃꯟꯕꯒꯤ ꯃꯍꯩ, ꯊꯋꯥꯏ ꯃꯥꯡꯖꯔꯦꯗꯅꯁꯦ꯫ ꯑꯩꯈꯣꯏꯁꯨꯅꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯍꯥꯠꯅꯕꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯈꯤ꯫
ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯍꯧꯏ꯫ ꯃꯁꯤꯕꯨ ꯀꯧꯏ ꯂꯧꯁꯤꯡꯅ ꯄꯥꯡꯒꯜꯅꯤ꯫ ꯇꯨ ꯑꯥꯗꯒꯤ ꯂꯦꯞꯂꯛꯂꯤꯕ ꯃꯤꯐꯠꯇꯁꯤꯡꯁꯦ ꯎꯔꯦꯗꯅ ꯑꯩꯈꯣꯏꯗ ꯌꯦꯡꯂꯛꯂꯤꯕꯁꯦ꯫ ꯆꯠꯁꯤ ꯈꯨꯔꯥ ꯊꯨꯅ ꯑꯩꯈꯣꯏꯁꯨ ꯑꯁꯨꯃꯥꯏꯅ ꯊꯣꯛꯇꯅꯕ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯁꯨꯁꯥ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯕꯤꯔꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯏꯁꯤꯡ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯀꯅꯥ ꯑꯃꯠꯇꯅ ꯈꯣꯡ ꯅꯥꯝꯃ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏ꯫